Makal Makal Manipur. Makal Mathel Manipur Chinena Mayam Buikon on a Kulumjari Ngasi Mayang Mapamda Mamanga Tahan Jakiba Kungangi Malaba Kangpok Sang Hadba Wadi Adugi Anichuba Aroga Sarupatu Mayam the Kudol Tamjari Wadi Asigi Ahan Basaruptu a description the Hapsaramge Hajim the Kudol Tamjari Manipuri story Kungangi Malaba Kangpok Sang Asumna Loya Amadi Binoy Mokoi ani gari amada punna asum lakpana chingol ama yorok lei masidi khara thojil lakpada dukan ama lerami matamasida binoina hairi loya sida kwasa khisi hebo lamsan lakpagi ware kumthoro se yengo mafam se yam phajabane masida loya na hoi ya yemba adu aikhoina chakadori mafam asibu kyang walige masida binoina hairi lapreda Stegi khara salaga yorani yang wara bane nangbo loyana yamba wadi wabudi binoina hoine kasu wada mida se kwa si chaji se loyana yamba haidi kwa chadi masida binoina o adudi se si haimei joina tho asamna binoina loyada kwa ama saw haina piki adubu loyadi kwa chadi haibadagi haimei oina piki Masigi matung Binoy amadi loya karida kakatuna makoi thabak mafam aduda laklei Binoy na kwa lerega sariba dukan asi icham chamba dukan nati makoi gi thabakta sijinnaba dukani dukan adugi kwa natraga hai mahi ama makoi ga lakminariba mi aduda pithakani amadi pijagani hariba hai mahi natraga kwa aduda makoina tumnabagi hida hapjinduna mi adubu tumthahali Masigi maramdi makoina thabak chatkadoriba lambi asi makoina porakliba mising aduna khangkhidanabani asumna loyasu gari manung aduta tumninglakpadagi tumkhre adubu loyagi maraibak phabana haimahi adu yaum amadagi hena thakide madi gari sana tombasi hekta wogali haiduna yamna thakide maramasina mahakti ngihak tumluraga amu hawalaklei matamasida chingol amagi lambida Binoina gari adu kanna thauri matamasida chingol adugi chingthak amadi chingya atei mafamsingda masing yamlaba kholai apha aphaba paiba mioi kaya ama ukhi loyana binoida iyamba chingthakta kholai paiba mi maya ama santri tarisibu asibu kaigino moina sangisina kainone masida binoidu loya tumli haina khalubani adubu wanganglakpa aduda ithat thakana khumlai kainone kainoni makoi siro mi kanamta sangbana teda chingol sida thabak suriba mi singse ngak selibani ne mi ne eteka tor kadrana masida loyana iyamba kaigino aikhoina thabak wana suraga kaigi aikhoide etek tor kadrino masida binoina hairi aikhoina tawriba thabak sidi thika ni do thika tawba hai sidi moi masel se yithina khaba janida adugine makoina eteka tawra adina thabak suriba singsi eteka tawra di soidana madu sokanaba sanglimine asumna binoina hariba wafam adu loyadi kaya thajaramde loyana khali karino haisibo thikagi thabak tawbasibu khulai paiba mine ga sangna bachalani ekoina sugadoriba thabak sibu kari thabak none tawrisibo asumna khanna binoi amadi loya thabak sufamgi ket adu joroktuna makoi kari adu ket manungnomda thujilakle masidigi mioi ama chensillatuna binoiga karino wadi khara sanari masidigi binoina loyada lao somda lao asumna korokpadigi loya amadi binoi thabak sufam amada laki matamasida ching manung amagi surungdagi mi ama sina puthoraki madu ubada loyana binoida hairi yamba kaino sida puthorokleisibo asiba natro binoina hairi ha karai asiro asidi chumna chung wan thabu oirongani ado yengotu sigi mangda lariba chingol se asidani nangna suduri se oi hodam asilo asumna binoina thabak sufam adugi luchingba hodam bu kawrami aduga hairi mase loya kobani masu ngasi degi mafam asida thabak chawba laklibani ado
ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯑꯣ ꯀꯣ ꯃꯁꯤꯗ ꯍꯣꯗꯥꯝꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯒꯦ ꯃꯁꯤꯗꯒꯤ ꯕꯤꯅꯣꯏꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ ꯂꯣꯌꯥ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯆꯠꯀꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯗꯣ ꯁꯦ ꯍꯣꯗꯥꯝꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯅ ꯍꯦꯛ ꯗꯔꯀꯥꯔ ꯂꯩꯔꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯣ ꯀꯣ ꯃꯁꯤꯗ ꯂꯣꯌꯥꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯁꯨꯝꯅ ꯕꯤꯅꯣꯏ ꯆꯠꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯣꯗꯥꯝꯅ ꯂꯣꯌꯥꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯗ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯂꯣꯌꯥꯅ ꯃꯥꯅ ꯄꯨꯔꯛꯄ ꯐꯤ ꯈꯔ ꯁꯦꯠꯂꯒ ꯊꯕꯛ ꯁꯨꯕ ꯊꯣꯔꯛꯈꯤ ꯍꯣꯗꯥꯝꯅ ꯂꯣꯌꯥꯕꯨ ꯃꯤꯑꯣꯏ ꯈꯔꯗ ꯃꯍꯥꯛꯁꯦ ꯂꯣꯌꯥ ꯀꯧꯋꯦ ꯃꯥꯁꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡꯗꯣ ꯈꯔ ꯃꯉꯣꯟꯗ ꯇꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯣꯗꯥꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯠꯂꯕ ꯑꯍꯜ ꯑꯃꯅ ꯂꯣꯌꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯁꯤꯗ ꯂꯣꯌꯥꯅ ꯍꯣꯏ ꯃꯥꯅꯤ ꯃꯥꯃ ꯑꯗꯨ ꯃꯥꯃ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯨꯏꯔꯦꯗ ꯑꯩꯅ ꯅꯪꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯤ ꯃꯁꯤꯗ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯃꯥꯃ ꯍꯣꯏꯗꯤ ꯁꯦꯟꯒꯥꯗꯤ ꯊꯝꯐꯝꯕꯨ ꯂꯩꯔꯝꯃꯔꯣꯏꯅꯦ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤꯈꯛ ꯂꯥꯛꯄꯒꯤ ꯈꯪꯗꯕꯅꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯔꯣꯛꯇꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯥꯃ ꯅꯣꯔꯣꯛ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗꯕꯨ ꯂꯥꯛꯂꯕ ꯅꯪ ꯌꯨꯝꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯨꯅꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗꯕꯅꯤꯀꯣ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥ ꯑꯗꯨꯗ ꯂꯣꯌꯥꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯛꯈꯤ ꯃꯥꯃ ꯀꯩꯅꯣ ꯃꯥꯃꯅ ꯍꯥꯏꯗꯨꯕꯣ ꯉꯁꯥꯏꯁꯨ ꯃꯤ ꯑꯁꯤꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯅ ꯀꯩꯒꯤꯅꯣ 이붕어 ꯅꯪ ꯃꯥꯃ ꯍꯥꯏꯒꯦꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨꯡ ꯍꯨꯠꯂꯒ ꯈꯣꯟꯅꯤ ꯇꯧꯕꯒꯤ ꯊꯕꯛꯅꯤ ꯃꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯗꯨꯅ ꯆꯤꯡ ꯃꯅꯨꯡꯗ ꯆꯪꯉꯨꯕꯗꯅꯦ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯊꯣꯛꯂꯛꯇꯅꯅꯦ ꯃꯤ ꯌꯥꯝ ꯁꯤꯈ꯭ꯔꯄꯣꯠꯅꯤꯗ ꯉꯁꯤꯒꯤꯗꯤ ꯑꯅꯤꯕꯨ ꯁꯨꯔꯝꯃꯅꯤ 시리세 ꯑꯗꯣ 시ꯗꯕꯁꯨ 야우부디 야우이고 ꯑꯗꯣ ꯈꯔꯗꯤ ꯇꯥꯡꯉꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯈꯤꯗꯦ ꯃꯥꯅ ꯍꯦꯛ ꯊꯨꯡꯂꯨꯔꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯀꯔꯝꯅ ꯅꯥꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅ ꯆꯍꯤ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯣꯌꯥꯅ ꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯥꯃ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯥꯃ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯁꯨꯔꯨꯡꯗ ꯆꯠꯂꯒ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯕ ꯂꯣꯛ ꯑꯗꯨꯗ ꯀꯨꯝꯊꯔꯒ 이바니 ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ 이붕어 ꯃꯗꯨ ꯑꯣꯏꯔꯣꯏꯀꯣ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅꯤ ꯆꯦꯟꯈ꯭ꯔꯤꯕ ꯃꯈꯣꯏ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯂꯣꯏꯅ ꯑꯗꯨꯝ ꯁꯤꯈꯤ ꯆꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪ ꯎꯔꯦꯗꯅ ꯑꯁ ꯃꯥꯃ ꯑꯗꯨꯃꯥꯏꯅ ꯀꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯕꯗ ꯁꯤꯈꯤꯕꯅ ꯐꯩꯗ ꯑꯩꯗꯤ ꯍꯣꯔꯦꯟ ꯆꯦꯟꯈ꯭ꯔꯅꯤ ꯑꯁꯣꯝꯒꯤ ꯂꯣꯛꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯁꯦ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯍꯟ ꯑꯗꯨꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯣꯏꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯁꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯕꯗ ꯁꯤꯕꯅ ꯐꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯂꯣꯌꯥ ꯑꯃꯗꯤ ꯑꯍꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯑꯁꯥꯡꯕ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯣꯛ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ ꯑꯁꯨꯝꯅ ꯑꯍꯟ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯐꯨꯠ 90 ꯃꯨꯛꯇ ꯋꯥꯠꯂꯤꯉꯩꯗ ꯊꯧꯔꯤ ꯑꯗꯨ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯃꯈꯣꯏ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯑꯍꯟ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯐꯨꯠ 90 ꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯊꯧꯔꯤ ꯑꯗꯨ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯃꯈꯣꯏ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯅꯞꯇꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯍꯥꯟꯅꯗꯤ ꯊꯧꯔꯤꯗꯨꯒꯤ ꯃꯇꯦꯡꯅ ꯖꯔ ꯀꯨꯝꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯐꯨꯠ 35 ꯔꯣꯝꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯗꯣꯟꯂꯣꯝꯗ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯈꯤ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯅꯠꯇꯦ ꯃꯕꯥꯅꯤꯅ ꯅꯥꯊꯣꯛꯈꯤꯕꯗꯨ ꯅꯈꯣꯏ ꯀꯅꯥꯝꯇ ꯎꯍꯧꯗ꯭ꯔꯕꯣ ꯃꯁꯤꯗ ꯁꯤꯟꯃꯤ ꯑꯃꯅ ꯁꯥꯔ ꯉꯁꯥꯏ ꯁꯣꯝꯗꯗꯤ ꯆꯠꯈꯤꯕꯅꯦ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯁꯥꯔ ꯀꯔꯤ ꯀꯔꯣꯝꯗꯅꯣ ꯆꯠꯈꯤꯕꯣ ꯁꯥꯔ ꯁꯣꯝꯒꯤ ꯆꯤꯡꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯣ
Oi, nakoi kana kana lai sigi jinggi lambi sida changki ye nakoi khara changchin duna thiune asumna jingnung adu da changchin duna thirubada makhoi na kumthaki bagi thauri adu thingrakhi sar afam masidagi makhoi lokharom da thauri tawraga kumthakre makhoi na sijin naramba thauri do sida kisinduna leirame sar ha karai o makhoi lokha sidagi kumthakraba hajari ne ha plan gadi Oi, nakoi makharom da nungmi khara kapthau ne aduga grenade ka langchalu ne asumna security mayam gi makuk aduna haibadagi sing aduda nungmai round kaya kapsan ki aduga grenade su langthaki matamasida loya amadi ahan adu chingchep amada tap napsin duna leiki maramasina nungmai maru sing adu amata palhautre aduga makhoina thadarakliba bomb sing adudi leimai da pokhai ki adubu loya amadi ahan adu makha jawdriba oibadagi asok apandi yaukhide masidagi loya hoina leiba mafam adomda maingan ama pairakhi masidagi makhoina karino asibo haiduna ngehal yengduna leiki matamasida maingan adu atai oiramdre chingtakta leiba security sing aduna drone tharakpa oiramki madu loya na khalakpadagi makhoi yamna thuna kumthanaba honaki matamasida han adu soibadagi makhut nanthokutuna makhada takhre loya su parapara kumtharakhi asumna kumlakpana leimai yokataba khajitang ngairba matamda loya su makhut nanthokutuna leimai da tarakhi adubu loya di kaya thoina sokhidre tarakpagi chaina khol aduna khaldi nakhi matamasida han adusu sibamakti siramdri adubu sokpadi khara sokre masidagi ahan adu loya na poduna umangromda chensilakhi matamasida sing adudagi security kaya thori na tawraga kumtharakhi aduga loya busu drone kana tanari masida loya na nung ama khullaga thombadagi panduna drone adu kaikhi masidagi security mayam aduna nungmai kaptuna loya amadi ahan adubu tanarakhi security sing adugi leader aduna hoi asomna kalomda khara chathoklaga nakoina pariba nungmai da kapsalune ate kaidawige kapsalune makoina karigum nathokuna chen khabadi aikhoigi business ase pumot mut ka dawribani ne tano nungmai ga kapsalune no khoibo asumna umang adu security mayam aduna question khre loya amadi ahan adu chenpham laikide masida ahan aduna hairi ibungo nang mafam ase thalokuna chen khro nang aiga sum laiminarabadi nang jararoi ne nangbo kaino mamna haibiri dubo aikoi ani yum yongnoba chen da baya dabani ne ibungo aidi chemba su ngamdre nang aiga sum labuk na duna lairabadi nang su wap na tarni ne nang chen khro ni bungo asumna loya amadi ahan aduna wata na ringai makhoigi manak nakna security ama torchlight kap tuna lakhi matamasida loya na mama langunu ko masida lakliba security se ai hatoke asumna haiduna security aduna mamai leithokpa tanja yengaga tungromdagi ngaki chapki aduga tung onthokuna longa takhi matamasida ahan aduna su security adugi makut adu phajinduna thamki asumna loya amadi ahan khoi ani changduna security adubu hatoklami masigi matung security aduna pairakpa mobile adu puduna loya amadi ahan adu mafam adu thadoktuna mafam amada amuk lakhi tanja adu maktata atopa security amana loya amadi ahanna hatoklamba security adu thingrakhi sir sida asipa ma leire chenkhriba aniduna hatoklambo oiramale ha karai o makoina igi lami hatpa horoklaba phai khangani dana hoi nakoi swai sida chakhaiduna thiune mafam aswai da makoi soidana leiramgani ate thiba ya don nakoi bo ai gi security hatpa horoklaba kaya da mathona phakraba khangani dana makoi asumna security mayam aduna amukka hena cheksinna loya amadi ahan adubu thiri masigi matung nakan amoromda loya amadi ahan mokoi ani na hatokhiba security adugi phone adudagi 100 ta dial tokhi masigi loya na hello sir masi police station oibirabro mani ne kanaro nangbo sir ekoi yamno khudung thiningai oiba mafam amada leire sir ekoi bomta mating pangbiu sir ei ngai khone kari mating noi koina pangdu sibo ati ai koi kari to haibno sir akoi gi tungda mokut khulai paiba miui kya na akoi bu halana ba tanaragle amukta kanbiu sir kaino ai sibo nakoi na leiba jaga sibu kai wai dano address tom ta hairo ne sir address ti khangte ado jingjau acho badi yam leiya sir fare
ꯅꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯗ ꯊꯤꯔꯒ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕꯗꯒꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯑꯁꯨꯝꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯃꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯁꯤꯈꯤ ꯀꯌꯥ ꯑꯃꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤ ꯑꯁꯨꯝꯅ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯜꯂꯝꯕ ꯃꯌꯨꯝꯗ ꯆꯠꯄ ꯐꯪꯖꯈꯤꯗ꯭ꯔꯕ ꯁꯤꯟꯃꯤ ꯀꯌꯥ ꯄꯨꯂꯤꯁꯅ ꯀꯟꯕꯤꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯣꯌꯥ ꯑꯃꯗꯤ ꯑꯍꯟ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯌꯨꯝꯐꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯂꯣꯌꯥꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯌꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯨꯔꯕ ꯂꯣꯌꯥ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯆꯪ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖ ꯍꯤꯡꯒꯣꯜꯗ ꯃꯔꯣꯏ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯊꯥꯖ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯂꯝꯃꯤ ꯂꯣꯌꯥ ꯊꯥꯖꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯊꯥꯖꯅ ꯂꯩꯊꯣꯔꯛꯄꯗ ꯂꯣꯌꯥꯕꯨ ꯎꯈꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯆꯍꯤ ꯑꯅꯤ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯂꯣꯌꯥꯅ ꯉꯁꯤꯗꯤ ꯃꯪꯒꯨꯝꯅ ꯊꯥꯖꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯊꯥꯖ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯈꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯅ ꯇꯥꯃꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯣꯡꯃꯇꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯪꯐꯩ ꯆꯠꯂꯤꯅꯦꯅ ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯤ ꯂꯪꯐꯩ ꯈꯨꯆꯠꯅꯣꯕ ꯇꯥꯃꯣ ꯅꯪ ꯕꯨꯡꯕꯨꯡ ꯏꯃꯥ ꯏꯆꯥꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯊꯥꯖ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯐꯠꯇ꯭ꯔꯕ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯒꯤ ꯅꯝꯊꯥꯛꯇ ꯊꯥꯖꯔꯨꯗꯨꯅ ꯅꯨꯡꯁꯤꯔꯕ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯕꯅꯤꯅꯦ ꯑꯩ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯏꯃꯨꯡꯗ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯉꯥꯏꯈꯣ ꯇꯥꯃꯣ ꯃꯩ ꯎꯈꯤꯁꯦ ꯑꯁꯨꯝꯅ ꯊꯥꯖꯅ ꯏꯃꯨꯡꯗꯒꯤ ꯃꯩ ꯂꯧꯊꯣꯛꯂꯨꯔꯒ ꯃꯩ ꯑꯣꯛꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯣꯌꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯋꯥ ꯍꯪꯅꯕꯒꯤ ꯂꯥꯛꯅꯈꯤ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯥꯅ ꯊꯥꯖ ꯏꯃꯥꯕꯣꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯎꯗꯦꯅ ꯇꯥꯃꯣ ꯏꯃꯥꯕꯣꯛꯇꯣ ꯉꯔꯥꯡ ꯌꯨꯝꯗ ꯆꯠꯈꯤꯕꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯟ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯆꯠꯈꯤꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯕꯨꯡꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯁꯥꯟꯅꯕ ꯆꯠꯈꯤꯕ꯭ꯔꯣ ꯃꯥꯕꯣ ꯍꯣꯏ ꯆꯠꯈꯤꯌꯦ ꯃꯥꯅ ꯇꯥꯃꯣꯕꯨ ꯍꯪꯗꯨꯅꯇ ꯂꯩꯌꯦ ꯍꯥ ꯏꯆꯥ ꯕꯨꯡꯕꯨꯡꯅ ꯃꯄꯥ ꯑꯩꯕꯨ ꯍꯪꯂꯤꯕ ꯍꯪꯉꯤꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯂꯣꯌꯥ ꯊꯥꯖ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯕꯨꯡꯕꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯌꯥꯅ ꯉꯥ ꯑꯃ ꯂꯩꯔꯨꯗꯨꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯇꯣꯛꯂꯒ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯇꯔꯨ ꯇꯔꯨꯕ ꯑꯇꯤꯌꯥꯗ ꯏꯪꯅ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯤ ꯅꯪꯒ ꯃꯤꯡꯃꯥꯟꯅꯕꯤ ꯊꯥꯖꯁꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯕꯥꯅꯤꯅ ꯐꯝꯃꯤꯟꯅꯕꯁꯤꯗ ꯅꯨꯛꯃꯤ ꯅꯨꯛꯃꯤ ꯌꯦꯡꯉꯤꯁꯦ ꯐꯖꯗ꯭ꯔꯥ ꯇꯥꯃꯣ ꯊꯥꯅ ꯅꯨꯛꯏ ꯍꯥꯏꯁꯤꯕꯨ ꯀꯔꯥꯏꯅꯣ ꯑꯩꯗꯤ ꯎꯗꯤꯌꯦ ꯑꯣ ꯎꯔꯣꯏꯌꯦ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯑꯩꯐꯥꯎ ꯎꯗꯦꯗ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯂꯣꯌꯥꯒꯤ ꯇꯝꯄꯥꯛꯇ ꯕꯨꯡꯕꯨꯡꯁꯨ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯒꯤ ꯂꯧꯅꯝ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯣꯡꯂꯣꯏ ꯈꯨꯗꯤꯡꯃꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ